ꯄꯥꯝꯃꯨꯕꯒ ꯊꯣꯏꯕꯤꯒ ꯄꯨꯟꯅ ꯆꯠꯈꯤꯕꯗꯨ ꯑꯦꯂꯤꯁꯅ ꯎꯍꯧꯔꯦ꯫ ꯑꯦꯂꯤꯁ ꯃꯆꯤꯟꯅ ꯃꯊꯟꯇ ꯁꯣꯜꯂꯤ꯫ ꯑꯩꯅ ꯂꯥꯡ ꯊꯥꯛꯄ ꯋꯥꯠꯄꯅꯤꯅ ꯑꯩꯅ ꯐꯪꯗꯅ ꯇꯣꯛꯄ ꯇꯥꯔꯤꯕ꯭ꯔꯣ? ꯑꯄꯥꯝꯕ ꯄꯣꯠꯁꯛꯇꯤ ꯃꯅꯨꯡꯗ ꯇꯥꯔꯁꯨ ꯆꯣꯡꯁꯤꯜꯂꯒ ꯈꯨꯟꯕ ꯇꯥꯕꯅꯤ꯫ ꯑꯦꯂꯤꯁ ꯑꯩꯒꯤ ꯏꯒꯨꯟꯁꯦ ꯆꯞ ꯆꯥꯅ ꯈꯪꯍꯟꯕ ꯇꯥꯔꯦꯗꯅ꯫ ꯑꯦꯂꯤꯁ ꯐꯣꯟꯗꯨ ꯁꯛ ꯂꯧꯊꯣꯛꯂꯒ ꯑꯌꯤꯡꯕꯤꯗ ꯐꯣꯟ ꯇꯧꯏ꯫ ꯑꯌꯤꯡꯕꯤꯅ ꯍꯜꯂꯣ, ꯀꯩꯗꯧꯔꯒꯦ? ꯑꯩ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯅꯦ꯫ ꯅꯦꯅꯦ, ꯑꯩꯅ ꯍꯥꯏꯕꯗꯣ ꯅꯦꯅꯦꯅꯁꯨ ꯀꯩꯁꯨ ꯇꯧꯕ ꯉꯝꯗ꯭ꯔꯦꯅꯦ꯫ ꯏꯕꯦꯝꯃ, ꯅꯅꯦꯁꯦ ꯎꯄꯥꯏ ꯂꯩꯇꯦ, ꯃꯄꯥꯅ ꯍꯥꯏꯕ ꯏꯟꯈ꯭ꯔꯦ꯫ ꯑꯣ, ꯑꯗꯨ ꯑꯣꯏꯔꯒꯅ ꯑꯩꯅ ꯑꯣꯏꯅ ꯊꯣꯛꯄ ꯑꯃ ꯇꯧꯔꯛꯄ ꯇꯥꯕꯅꯤꯗꯅ꯫ ꯍꯦ, ꯃꯤ ꯇꯥꯅꯤ ꯅꯪꯕꯨ, ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯌꯥꯗꯦꯀꯣ꯫ ꯌꯥꯔꯦ ꯊꯝꯃꯣ, ꯅꯦꯅꯦ ꯍꯣꯔꯦꯟꯅꯦ ꯌꯨꯝ ꯌꯧꯔ ꯇꯧꯔꯛꯑꯒꯦ꯫ ꯑꯦꯂꯤꯁ ꯒꯥꯔꯤꯗꯨ ꯇꯣꯡꯈꯠꯂꯒ ꯀꯟꯅ ꯍꯦꯛꯇꯃꯛ ꯊꯧꯔꯛꯏ꯫ ꯄꯥꯝꯃꯨꯕꯒꯤ ꯒꯥꯔꯤꯗꯨ ꯇ꯭ꯔꯥꯐꯤꯛ ꯖꯥꯝ ꯃꯔꯛꯇ ꯄꯟꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯃꯗꯨꯒꯤ ꯃꯅꯤꯡ ꯑꯣꯏꯔꯞꯅ ꯑꯦꯂꯤꯁꯅ ꯈꯥꯝꯃꯤ꯫ ꯇꯞꯅ ꯇꯞꯅ ꯒꯥꯔꯤꯗꯨ ꯊꯧꯕ ꯍꯧꯔꯛꯂꯤ꯫ ꯄꯥꯝꯃꯨꯕꯁꯨ ꯊꯣꯏꯕꯤꯒ ꯋꯥꯔꯤ ꯁꯥꯗꯨꯅ ꯑꯗꯨꯝ ꯊꯧꯔꯤ꯫ ꯑꯦꯂꯤꯁꯁꯨ ꯃꯥꯒꯤ ꯒꯥꯔꯤꯗꯨ ꯄꯥꯝꯃꯨꯕꯅ ꯆꯠꯄ ꯃꯥꯏꯀꯩꯗ ꯑꯗꯨꯃꯛ ꯏꯟꯅꯔꯛꯏ꯫ ꯃꯆꯤꯟꯗꯁꯨ ꯁꯣꯜꯂꯤ꯫ ꯀꯥꯏꯗꯅꯣ ꯃꯥꯅ ꯆꯠꯂꯤꯁꯤꯅ? ꯍꯣꯇꯦꯜꯗꯗꯤ ꯅꯠꯇ꯭ꯔꯦ ꯂꯝꯕꯤꯁꯦ꯫ ꯑꯦꯂꯤꯁ ꯍꯥꯏꯅ ꯍꯥꯏꯅ ꯏꯟꯅꯕꯁꯨ ꯂꯦꯞꯇꯦ꯫ ꯄꯥꯝꯃꯨꯕ ꯂꯦꯞꯇꯅ ꯊꯧꯔꯛꯄꯅ ꯁꯤꯡꯖꯃꯩ ꯄꯥꯔꯀꯤꯡꯒꯤ ꯀꯣꯔꯅꯔ ꯑꯗꯨ ꯂꯩꯈ꯭ꯔꯦ꯫ ꯑꯦꯂꯤꯁꯁꯨ ꯄꯥꯝꯃꯨꯕꯅ ꯆꯠꯄ ꯃꯥꯏꯀꯩꯗ ꯑꯗꯨꯃꯛ ꯏꯟꯅꯔꯛꯏ꯫ ꯀꯛꯋꯥ ꯌꯧꯗꯨꯅ ꯅꯥꯃꯩꯔꯥꯛꯄꯝ ꯂꯩꯀꯥꯏꯗ ꯄꯥꯝꯃꯨꯕ ꯒꯥꯔꯤꯗꯨ ꯊꯧꯖꯤꯟꯈ꯭ꯔꯦ꯫ ꯂꯥꯞꯇꯛꯅ ꯑꯦꯂꯤꯁꯀꯤ ꯒꯥꯔꯤꯗꯨ ꯈꯥꯝꯃꯤ꯫ ꯊꯣꯏꯕꯤ ꯀꯨꯝꯊꯔꯛꯄꯗꯨ ꯎꯏ꯫ ꯊꯣꯏꯕꯤꯅ ꯀꯨꯝꯃꯒꯦꯀꯣ ꯗ꯭ꯔꯥꯏꯚꯔ? ꯄꯥꯝꯃꯨꯕꯅ ꯀꯨꯝꯃꯨ, ꯉꯥꯏꯍꯥꯛ ꯇꯣꯡꯉꯗꯤ ꯌꯥꯔꯦ꯫ ꯑꯗꯨꯃꯥꯏ ꯍꯥꯏꯅꯣ, ꯇꯣꯡꯕꯤꯅꯨꯔꯣ? ꯌꯥꯔꯦ, ꯆꯠꯂꯣ, ꯑꯩ ꯆꯪꯉꯒꯦ꯫ ꯑꯦꯂꯤꯁꯅ ꯇꯧꯅꯔꯤꯕ ꯃꯑꯣꯡ ꯑꯗꯨ ꯎꯔꯒ ꯃꯆꯤꯟꯗ ꯁꯣꯜꯂꯤ꯫ ꯃꯁꯤ ꯅꯨꯄꯤꯁꯦ ꯑꯁꯤꯗ ꯂꯩꯔꯤ ꯃꯥꯜꯂꯦꯅꯦ꯫ ꯑꯦꯂꯤꯁ ꯒꯥꯔꯤꯗꯨ ꯃꯃꯥꯏ ꯂꯩꯊꯣꯛꯂꯒ ꯊꯧꯈ꯭ꯔꯦ꯫ ꯄꯥꯝꯃꯨꯕꯁꯨ ꯒꯥꯔꯤꯗꯨ ꯊꯧꯗꯣꯛꯂꯒ ꯍꯣꯇꯦꯜꯗꯝꯅ ꯑꯃꯨꯛ ꯆꯠꯈ꯭ꯔꯦ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯅꯤ꯫ ꯑꯍꯦꯟꯕꯗꯤ ꯉꯟꯇꯥꯅ ꯍꯜꯂꯛꯏ꯫ ꯃꯅꯤꯆꯟꯗ꯭ꯔ ꯂꯩꯁꯤꯡ ꯑꯗꯨ ꯏꯁꯤꯡ ꯆꯥꯏꯔꯤ꯫ ꯅꯤꯡꯊꯤꯕꯤ ꯃꯥꯡꯒꯣꯜꯗ ꯋꯥꯏꯂꯝ ꯁꯤꯠꯆꯜꯂꯤ꯫ ꯃꯕꯨꯡ ꯂꯥꯛꯄ ꯎꯕꯗ ꯁꯨꯝꯆꯤꯠꯇꯨ ꯍꯥꯏꯐꯦꯠ ꯂꯣꯠꯁꯤꯜꯂꯤ꯫ ꯑꯍꯦꯟꯕ ꯅꯣꯛꯂꯒ ꯑꯁ ꯌꯥꯔꯦꯗ, ꯂꯣꯠꯇ꯭ꯔꯁꯨ ꯀꯩꯗꯧꯒꯦ ꯑꯗꯨꯕꯣ? ꯁꯨꯝ ꯅꯨꯡꯉꯥꯏꯇꯦꯅ ꯇꯧꯕꯅꯦ ꯇꯥꯃꯣꯆꯧ꯫ ꯄꯨꯡꯁꯦ ꯈꯔꯗꯤ ꯉꯜꯂꯤ ꯃꯥꯜꯂꯦꯅꯦꯀꯣ꯫ ꯅꯔꯝꯃꯣꯏꯗꯤ ꯂꯥꯛꯈ꯭ꯔꯕꯣ? ꯂꯥꯛꯇ꯭ꯔꯤꯌꯦ ꯇꯥꯃꯣꯆꯧ, ꯐꯤ ꯍꯣꯡꯂꯨꯔꯣ, ꯑꯩ ꯆꯥꯛ ꯀꯩꯀꯩ ꯁꯦꯝꯃꯛꯑꯒꯦ꯫ ꯑꯍꯦꯟꯕꯅ ꯍꯣ, ꯑꯩ ꯐꯤ ꯍꯣꯡꯂꯨꯈꯤꯒꯦꯀꯣ꯫ ꯃꯅꯤꯆꯟꯗ꯭ꯔꯅ ꯏꯕꯦꯝꯃ, ꯅꯪꯒꯤ ꯋꯥꯏ ꯁꯤꯠꯄꯗꯣ ꯂꯣꯏꯔꯗꯤ ꯏꯁꯤꯡ ꯈꯛꯇ ꯄꯤꯔꯛꯎ꯫ ꯅꯤꯡꯊꯤꯕꯤꯅ ꯍꯣꯏ ꯄꯥꯕꯨꯡ꯫ ꯅꯤꯡꯊꯤꯕꯤ ꯏꯁꯤꯡ ꯕꯥꯜꯇꯤꯟ ꯑꯃ ꯃꯅꯤꯆꯟꯗ꯭ꯔꯒꯤ ꯃꯅꯥꯛꯇ ꯊꯥꯡꯖꯤꯜꯂꯛꯏ꯫ ꯃꯅꯤꯆꯟꯗ꯭ꯔꯅ ꯂꯩꯁꯤꯡꯁꯦ ꯇꯧꯔꯤꯁꯦ ꯌꯦꯡꯉꯨ, ꯍꯦꯛꯇ ꯈꯨꯏꯔꯛꯄ꯫ ꯅꯤꯡꯊꯤꯕꯤꯅ ꯑꯃꯨꯛ ꯕꯥꯃꯣ, ꯑꯩꯈꯣꯏ ꯇꯥꯇꯣꯟꯒꯤ ꯂꯨꯍꯣꯡꯕꯁꯦ ꯊꯨꯅ ꯍꯣꯡꯗꯣꯏꯔꯣ? ꯈꯪꯗ꯭ꯔꯤꯗ, ꯅꯣꯏꯅ ꯅꯝꯃ ꯑꯣꯏꯒꯗꯧꯔꯤꯗꯣ ꯃꯥꯒꯤ MSc ꯑꯦꯛꯖꯥꯝ ꯑꯃ ꯃꯦ ꯊꯥꯁꯤꯗ ꯂꯩꯔꯤ ꯃꯥꯜꯂꯦ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯂꯦꯞꯅꯁꯤ ꯍꯥꯏꯔꯤ꯫ ꯑꯗꯨꯗꯤ ꯃꯊꯪ ꯆꯍꯤ ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯇꯥꯍꯜꯂꯁꯦ, ꯖꯅꯋꯥꯔꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯑꯗꯥꯏꯗ꯫ ꯑꯗꯨꯗ ꯑꯗꯨꯝ ꯇꯥꯔꯅꯤ꯫ ꯃꯅꯤꯆꯟꯗ꯭ꯔ ꯏꯁꯤꯡ ꯆꯥꯏꯕꯗꯨ ꯑꯃꯨꯛ ꯍꯧꯏ꯫ ꯆꯠꯂꯣ, ꯅꯕꯨꯡꯒꯤ ꯆꯥꯛꯒ ꯁꯦꯝꯃꯨꯔꯣ, ꯏꯄꯥꯁꯨꯅꯦ ꯂꯣꯏꯔꯕꯅꯤ꯫ ꯅꯤꯡꯊꯤꯕꯤ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯣꯏ ꯄꯥꯕꯨꯡ꯫ ꯄꯨꯡ 5 ꯇꯥꯕꯗ ꯄꯥꯝꯃꯨꯕ ꯍꯜꯂꯛꯇꯨꯅ ꯏꯃꯨꯡ ꯆꯪꯂꯛꯏ꯫ ꯑꯍꯦꯟꯕꯅ ꯑꯩꯁꯦ ꯅꯪ ꯂꯥꯛꯄ ꯉꯥꯏꯔꯝꯕꯅꯤ, ꯋꯥꯔꯤ ꯑꯃꯇ ꯁꯥꯁꯤ꯫ ꯇꯥꯃꯣ, ꯀꯩ ꯃꯇꯥꯡꯒꯤ? ꯃꯇꯥꯡ ꯍꯥꯏꯁꯦ ꯊꯣꯏꯗꯣꯛꯄ ꯂꯨꯕ ꯅꯠꯇꯦ, ꯂꯥꯛꯑꯣ ꯀꯥꯗ ꯆꯪꯉꯨꯁꯤ꯫ ꯄꯥꯝꯃꯨꯕꯒ ꯑꯍꯦꯟꯕꯒ ꯄꯨꯟꯅ ꯀꯥꯗ ꯆꯪꯂꯛꯏ꯫ ꯑꯍꯦꯟꯕꯅ ꯂꯨꯍꯣꯡꯕꯁꯦ ꯍꯣꯡꯗꯤ ꯍꯣꯡꯂꯅꯤ꯫ ꯍꯣꯏ, ꯄꯥꯕꯨꯡꯁꯨ ꯃꯥꯒꯤ ꯑꯉꯝꯕꯗꯤ ꯇꯧꯔꯛꯀꯅꯤ, ꯑꯗꯨꯒ ꯑꯩꯒꯤꯁꯨ ꯑꯉꯝꯕ ꯈꯔꯗꯤ ꯇꯧꯒꯅꯤ꯫ ꯑꯗꯨꯗ ꯅꯪꯅ ꯄꯥꯝꯕ ꯇꯧꯅꯤꯡꯕ ꯃꯑꯣꯡ ꯃꯇꯧ ꯂꯩꯗꯅ, ꯃꯇꯝꯁꯤꯒꯤ ꯆꯠꯅꯕꯤꯁꯨ ꯌꯥꯎꯗꯕ ꯌꯥꯗꯦ꯫ ꯇꯥꯃꯣ, ꯑꯩꯒꯤꯗꯤ ꯏꯌꯥꯗ ꯌꯥꯏ, ꯑꯗꯣ ꯑꯩꯒꯤꯁꯨ ꯂꯤꯕꯤꯡ ꯁ꯭ꯇꯦꯟꯗꯔꯠ ꯑꯃꯗꯤ ꯂꯩꯖꯕꯅꯤꯅ ꯑꯩꯒꯤ ꯃꯔꯨꯞ ꯃꯄꯥꯡ ꯑꯗꯨꯒ ꯃꯄꯥꯟꯒꯤ ꯏꯃꯥꯟꯅꯕ ꯈꯔꯁꯨ ꯍꯥꯏꯗꯕ ꯌꯥꯔꯣꯏ꯫ ꯑꯗꯨꯅ ꯈꯔ ꯇꯣꯉꯥꯟꯅ ꯁꯤꯟꯒꯦ ꯍꯥꯏꯅꯗꯤ ꯂꯦꯞꯄꯤ꯫ ꯑꯗꯨꯅꯅꯤ ꯍꯧꯖꯤꯛꯇꯒꯤ ꯈꯟꯅꯗꯕ ꯌꯥꯗꯕꯅꯤ꯫ ꯇꯥꯃꯣ, ꯔꯤꯡ ꯁꯦꯔꯦꯃꯅꯤ ꯑꯃꯗꯤ ꯍꯥꯞꯀꯦꯅ ꯈꯜꯂꯤ꯫ ꯅꯨꯄꯤ ꯃꯌꯨꯝꯅꯕꯨ ꯌꯥꯔꯛꯀꯗ꯭ꯔꯅꯦ? ꯇꯥꯃꯣ, ꯌꯥꯔꯛꯀꯅꯤꯗ, ꯍꯣꯇꯦꯜꯗ ꯁꯨꯝ ꯁꯤꯜꯂꯗꯧꯕꯅꯤ꯫ ꯍꯣꯏꯅꯦ, ꯅꯪꯅ ꯄꯥꯝꯕꯁꯤꯡꯗꯣ ꯇꯞꯅ ꯇꯞꯅ ꯍꯥꯏꯔꯣ, ꯃꯊꯪ ꯇꯞꯅ ꯇꯞꯅ ꯁꯤꯟꯗꯣꯛꯄ ꯍꯧꯔꯁꯤ꯫ ꯍꯣꯏ ꯇꯥꯃꯣ, ꯐꯔꯦ, ꯅꯐꯤ ꯍꯣꯡꯂꯨꯔꯣꯀꯣ, ꯆꯥ ꯅꯨꯡꯒ ꯊꯛꯅꯅꯕ꯫ ꯄꯥꯝꯃꯨꯕ ꯀꯥꯗꯒꯤ ꯊꯣꯛꯂꯛꯏ꯫ ꯃꯥꯒꯤ ꯀꯥꯗ ꯆꯪꯗꯨꯅ ꯃꯐꯤ ꯃꯔꯣꯜꯗꯨ ꯍꯣꯡꯗꯣꯛꯂꯒ ꯀꯤꯆꯟꯗ ꯀꯨꯝꯊꯔꯛꯏ꯫ ꯑꯌꯤꯡꯕꯤ ꯆꯥꯛꯈꯨꯝꯗ ꯆꯥ ꯅꯨꯡ ꯁꯤꯟꯗꯨꯅ ꯇꯧꯔꯤ꯫ ꯑꯌꯤꯡꯕꯤꯅ ꯁꯦ ꯅꯪꯒꯤ ꯆꯥ, ꯉꯁꯥꯏꯅꯅꯦ ꯅꯤꯡꯊꯤꯕꯤꯅ ꯂꯣꯜꯂꯝꯃꯕꯅꯤ꯫ ꯄꯥꯝꯃꯨꯕꯅ ꯑꯍꯣꯏ ꯇꯩꯃ, ꯑꯦꯂꯤꯁꯇꯨꯕꯨ ꯅꯪꯉꯣꯟꯗ ꯐꯣꯟꯒ ꯇꯧꯔꯛꯇ꯭ꯔꯕꯣ? ꯍꯧꯖꯤꯛꯀꯥꯟꯗꯤ ꯊꯕꯛ ꯈꯔ ꯆꯤꯟꯕ꯭ꯔꯥ ꯈꯪꯗꯦ, ꯇꯧꯔꯛꯇ꯭ꯔꯦꯅꯦ꯫ ꯑꯩꯅꯁꯨ ꯇꯧꯔꯨꯗ꯭ꯔꯦ, ꯃꯔꯛ ꯑꯃꯗꯤ ꯍꯣꯇꯦꯜꯗ ꯂꯥꯛꯑꯝꯕꯅꯤ꯫ ꯑꯣ, ꯃꯥꯁꯨꯅꯦ ꯊꯕꯛ ꯈꯔ ꯆꯦꯜꯂꯦꯅ ꯍꯥꯏꯕꯅꯤ, ꯑꯗꯨꯒꯤ ꯑꯣꯏꯔꯝꯒꯅꯤ꯫ ꯑꯣ, ꯃꯗꯨꯒꯤ ꯑꯉꯥꯡꯗꯨꯅꯅꯦ ꯑꯣꯏꯒꯗꯕ ꯑꯝꯇ ꯇꯧꯗꯦ, ꯉꯥꯏꯍꯥꯛ ꯂꯩꯔꯒ NGOꯅꯦꯅ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤ, ꯑꯃꯨꯛ ꯍꯦꯛ ꯇꯣꯛꯊꯣꯛꯏ, ꯑꯃꯃꯨꯛ ꯇꯧ, ꯃꯁꯥ ꯂꯥꯏꯔꯤꯛꯁꯨ ꯅꯤꯡꯊꯤꯅ ꯍꯩꯔꯤꯕꯗꯨꯕꯨ꯫
ꯑꯗꯨꯅꯤ ꯑꯩꯅꯁꯨ ꯍꯥꯏꯔꯕꯅꯤ ꯑꯗꯨꯕꯨ ꯌꯥꯗꯦ ꯊꯕꯛ ꯇꯧꯕ ꯇꯜꯂꯤ ꯃꯤꯒꯤ ꯃꯈꯥꯗ ꯂꯩꯕ ꯄꯥꯝꯗꯦꯅꯅꯦ ꯑꯗꯨꯝ ꯇꯧꯔꯒ ꯂꯩꯔꯦ ꯍꯧꯖꯤꯛꯅ ꯄꯩꯁꯥ ꯈꯔ ꯊꯥꯗꯔꯒ ꯐꯦꯛꯇ꯭ꯔꯤ ꯑꯃ ꯂꯤꯡꯅꯤꯅ ꯀꯟꯅ ꯆꯦꯜꯂꯤꯗꯥꯏꯅꯦ ꯄꯥꯝꯃꯨꯕ ꯉꯛꯅ ꯀꯔꯤ ꯀꯔꯝꯕ ꯃꯈꯜꯒꯤ ꯐꯦꯛꯇ꯭ꯔꯤꯅꯣ ꯍꯥꯏꯁꯦ ꯈꯪꯗꯦ ꯏꯕꯨꯡꯉꯣ ꯃꯤꯅꯔꯦꯜ ꯋꯥꯇꯔꯒꯤ ꯑꯣꯏꯔ ꯃꯥꯜꯂꯦ ꯃꯄꯥꯗꯨꯁꯨꯅꯦ ꯃꯆꯥꯅꯨꯄꯤꯅ ꯍꯥꯏꯔꯤ ꯈꯨꯗꯤꯡꯒꯤ ꯍꯣꯏ ꯍꯣꯏꯅ ꯆꯠꯂꯤ ꯑꯁ ꯃꯗꯨꯒꯤ ꯊꯕꯛꯇꯣ ꯍꯩꯇ꯭ꯔꯗꯤ ꯄꯨꯔꯥ ꯐꯣꯂꯥ ꯇꯥꯔꯒ ꯇꯣꯛꯇꯣꯏꯅꯤ ꯃꯥꯗꯤ ꯀꯣꯛ ꯌꯥꯝ ꯆꯪꯕ ꯄꯣꯠꯅꯤ ꯃꯥꯅ ꯉꯝꯈꯤꯕ ꯑꯣꯏꯔꯗꯤ ꯐꯩ ꯉꯝꯗ꯭ꯔꯗꯤ ꯄꯩꯁꯥ ꯂꯣꯏ ꯃꯥꯡꯗꯅ ꯍꯣꯏ ꯑꯗꯨꯅꯤ ꯄꯩꯁꯥꯁꯨ ꯌꯥꯝ ꯆꯪꯒꯅꯤ ꯍꯥꯏꯔꯤ ꯀ꯭ꯔꯣꯔ ꯀꯌꯥꯅꯣꯃ ꯍꯥꯏꯔꯛꯏꯅꯦ ꯃꯥꯅ ꯍꯥꯏꯔꯛꯄꯗꯨꯕꯣ ꯑꯁ ꯂꯩꯁꯥꯕꯤ ꯃꯥꯅ ꯀ꯭ꯔꯣꯔ ꯇꯥꯕ ꯊꯕꯛꯀ ꯍꯧꯔꯒꯦ ꯁꯤꯅꯤꯅꯦ ꯆꯍꯤꯁꯨ 15-16 ꯑꯣꯏꯔꯝꯅꯤ ꯃꯁꯦ ꯍꯣꯏꯅꯦ ꯑꯗꯨꯃꯥꯏꯅ ꯑꯣꯏꯔꯝꯒꯅꯤ ꯑꯗꯨꯅꯤ ꯑꯉꯥꯡꯗꯤ ꯑꯣꯏꯔꯤ ꯈꯪꯗ꯭ꯔꯦꯗ ꯏꯕꯨꯡꯉꯣ ꯇꯧꯔꯤꯁꯦ ꯑꯍꯦꯟꯕꯁꯨ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯏ ꯑꯍꯦꯟꯕꯅ ꯀꯅꯥꯒꯤ ꯋꯥꯔꯤꯅꯣ ꯄꯥꯝꯃꯨꯕꯅ ꯏꯇꯩ ꯃꯈꯣꯏꯒꯤ ꯑꯉꯥꯡ ꯑꯃ ꯑꯦꯂꯤꯁ ꯑꯅ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤꯅꯤꯗ ꯃꯤꯅꯔꯦꯜ ꯋꯥꯇꯔ ꯁꯨꯡꯕꯒꯤ ꯊꯕꯛ ꯑꯃ ꯄꯥꯏꯈꯠꯂꯤ ꯍꯥꯏꯔꯤꯅ ꯁꯨꯝ ꯁꯥꯟꯅꯔꯝꯕ ꯑꯍꯦꯟꯕꯅ ꯃꯗꯨꯒꯤ ꯑꯉꯥꯡꯗꯣ ꯑꯔꯥꯏꯕ ꯅꯠꯇꯦ ꯖꯥꯠ ꯇꯧꯔꯛꯀꯅꯤ ꯊꯤꯀꯥꯒ ꯇꯧꯒꯦ ꯀꯥꯏꯅ ꯍꯥꯏꯔꯛꯀꯗꯣꯏꯅꯤ ꯑꯌꯤꯡꯕꯤꯅ ꯑꯃꯨꯛ ꯑꯦꯂꯤꯁ ꯍꯦꯛ ꯄꯜꯂꯕ ꯅꯣꯏ ꯇꯥꯃꯣꯗꯤꯅꯦ ꯑꯗꯨꯝ ꯁꯥꯎꯔꯦ ꯑꯁ ꯀꯩꯅꯣꯝꯅꯤꯅ ꯄꯥꯝꯃꯨꯕꯅ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯥꯏꯔꯛꯄꯅꯤ ꯄꯥꯝꯃꯨꯕ ꯆꯥꯗꯨ ꯊꯛꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯉꯛꯏ ꯑꯣꯐꯤꯁꯀꯤ ꯁ꯭ꯇꯥꯐꯁꯤꯡꯒꯤ ꯐꯥꯏꯜ ꯈꯔ ꯁꯨꯝ ꯆꯦꯛ ꯇꯧꯁꯜꯂꯤ ꯇꯦꯕꯜ ꯃꯊꯛꯇ ꯊꯝꯂꯤꯕ ꯐꯣꯟ ꯑꯗꯨ ꯔꯤꯡ ꯂꯥꯛꯏ ꯄꯥꯝꯃꯨꯕ ꯐꯣꯟ ꯑꯗꯨ ꯄꯥꯏꯈꯠꯂꯤ ꯄꯥꯝꯃꯨꯕꯅ ꯍꯜꯂꯣ ꯔꯥꯖꯀꯨꯃꯥꯔꯅ ꯑꯁꯣꯝꯗꯒꯤ ꯍꯜꯂꯣ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯅꯪꯕꯣ ꯄꯥꯝꯃꯨꯕꯁꯨ ꯁꯨꯝ ꯂꯩꯔꯤꯗ ꯂꯨꯍꯣꯡꯕꯁꯦ ꯀꯃꯥꯏꯅ ꯇꯧꯗꯣꯔꯤꯒꯦ ꯈꯪꯗ꯭ꯔꯤꯗ ꯑꯩ ꯀꯩꯝꯇ ꯃꯇꯝ ꯂꯦꯞꯄꯀꯥꯟꯗ ꯑꯩꯉꯣꯟꯗ ꯄꯥꯎ ꯍꯥꯏꯔꯛꯄ ꯀꯥꯎꯅꯤꯀꯣ ꯍꯥꯏꯔꯛꯀꯦ ꯁꯣꯏꯗꯅ ꯅꯠꯇꯦ ꯑꯗꯨꯕꯨ ꯊꯣꯏꯕꯤꯗꯨꯕꯨ ꯋꯥꯔꯤ ꯋꯥꯇꯥꯏ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯈꯪꯗ꯭ꯔꯦ ꯏꯕꯨꯡꯉꯣ ꯑꯩꯅ ꯅꯩꯒꯗ꯭ꯔꯥ ꯈꯜꯂꯒ ꯃꯥꯅ ꯑꯣꯏꯅ ꯅꯩꯔꯤ ꯀꯟꯅ ꯍꯦꯔꯥ ꯂꯨꯍꯣꯡꯗ꯭ꯔꯤꯉꯩꯗꯗꯤ ꯅꯨꯄꯤꯅ ꯈꯔ ꯉꯝꯍꯜꯂꯣ ꯀꯩꯗꯧꯔꯒꯦ ꯄꯥꯝꯃꯨꯕꯅ ꯑꯃꯨꯛ ꯂꯨꯍꯣꯡꯕ ꯃꯇꯨꯡꯗꯅ ꯑꯩꯅ ꯑꯃꯨꯛ ꯅꯩꯔ ꯂꯣꯏꯔꯦ ꯅꯠꯇ꯭ꯔꯣ ꯔꯥꯖꯀꯨꯃꯥꯔꯅ ꯅꯣꯛꯂꯒ ꯍꯣꯏꯅꯦ ꯂꯨꯍꯣꯡꯗ꯭ꯔꯤꯉꯩꯗꯁꯨ ꯃꯥꯅ ꯑꯗꯨꯝ ꯅꯩꯕ ꯑꯗꯨꯒ ꯍꯣꯡꯂ ꯃꯇꯨꯡꯗꯁꯨ ꯃꯥꯅ ꯑꯗꯨꯝ ꯅꯩꯕ ꯌꯥꯔꯦꯅꯦ ꯑꯗꯩꯗꯤ LPKꯅ ꯑꯗꯨꯝ ꯁꯂꯥꯛ ꯁꯥꯕ ꯃꯗꯨ ꯑꯩꯒꯤꯗ ꯆꯣꯛꯄ ꯋꯥꯐꯝꯅꯤ ꯔꯥꯖꯀꯨꯃꯥꯔ ꯐꯔꯦ ꯐꯖꯅ ꯂꯣꯏꯅꯧ ꯑꯣꯜ ꯗ ꯕꯦꯁ ꯄꯥꯝꯃꯨꯕꯁꯨ ꯊꯦꯡꯛ ꯌꯨ ꯊꯣꯏꯕꯤ ꯀꯣꯜ ꯋꯦꯇꯤꯡ ꯂꯥꯛꯁꯤꯜꯂꯛꯏ ꯔꯥꯖꯀꯨꯃꯥꯔꯅ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯊꯝꯂꯒꯦꯀꯣ ꯄꯥꯝꯃꯨꯕꯅ ꯑꯃꯨꯛ ꯍꯣꯏ ꯇꯥꯎ ꯍꯦꯛ ꯊꯝꯈꯤꯕꯒ ꯊꯣꯏꯕꯤꯗ ꯐꯣꯟ ꯇꯧꯁꯜꯂꯤ ꯊꯣꯏꯕꯤ ꯈꯪꯂꯥꯎ ꯂꯥꯎꯔꯛꯏ ꯀꯔꯝꯕ ꯖꯤꯕꯒꯅꯣ ꯋꯥꯔꯤ ꯁꯥꯔꯨꯏꯁꯦ ꯑꯩꯅ ꯀꯩꯝ ꯍꯥꯏꯔꯛꯇꯦꯅ ꯈꯜꯂꯦꯕ ꯏꯃꯥꯟꯅꯕꯒꯅꯍꯦ ꯅꯪꯁꯨ ꯑꯩꯅ ꯊꯥꯖꯗꯦ ꯍꯥꯏꯔꯗꯤ ꯊꯥꯖꯗꯕ ꯌꯥꯔꯣꯏ ꯍꯥꯏꯔꯗꯤ ꯑꯗꯨꯃꯥꯏꯅ ꯐꯣꯔꯁ ꯇꯧꯔꯗꯤ ꯅꯋꯥ ꯂꯧꯗꯦ ꯆꯣ ꯀꯔꯤ ꯍꯥꯏꯕ ꯍꯧꯖꯤꯛꯀꯤꯗꯣ ꯋꯦꯇꯤꯡ ꯀꯥꯏꯅꯒ ꯑꯁ ꯑꯉꯥꯡ ꯃꯆꯥ ꯌꯥꯝ ꯃꯥꯜꯂꯤꯀꯣ ꯑꯍꯟꯗꯤ ꯋꯦꯇꯤꯡ ꯂꯩꯅꯕ꯭ꯔꯣ ꯍꯥꯏꯁꯦ ꯑꯗꯨꯏ ꯋꯥ ꯅꯠꯇꯦꯗ ꯅꯪꯁꯨ ꯍꯧꯔꯛꯀꯅꯣ ꯌꯥꯝꯅ ꯀꯣꯅ ꯍꯧꯕ ꯅꯠꯇꯦꯅꯦ ꯅꯪꯕꯣ ꯑꯩ ꯁꯥꯎꯍꯜꯂꯛꯀꯅꯣ ꯀꯩꯒꯤ ꯁꯥꯎꯗꯣꯏꯕ ꯅꯪꯗꯤ ꯅꯔꯣꯜ ꯁꯦꯡꯉꯣ ꯋꯦꯇꯤꯡꯗꯣ ꯀꯅꯥꯅꯣꯕ ꯄꯥꯝꯃꯨꯕꯅ ꯏꯃꯥꯟꯅꯕꯅꯦ ꯍꯥꯏꯕꯅꯤ ꯅꯪꯕꯣ ꯔꯥꯖꯀꯨꯃꯥꯔꯅꯤ ꯊꯣꯏꯕꯤꯅ ꯄꯥꯝꯃꯨꯕꯅ ꯑꯃꯨꯛ ꯇꯞꯅ ꯁꯥꯎ ꯐꯔꯕꯣ ꯊꯣꯏꯕꯤꯅ ꯑꯃꯨꯛ ꯃꯤꯊꯥꯏ ꯂꯩꯔ ꯊꯦꯝꯕꯩ ꯃꯑꯣꯡꯗꯨꯗꯤꯅꯦ ꯊꯣꯏꯕꯤ ꯊꯣꯛꯆꯣꯝꯗꯗꯤ ꯇꯧꯕꯤꯔꯅꯨ ꯍꯩꯃꯥ ꯀꯔꯤ ꯇꯧꯕꯤꯔꯤꯒꯦ ꯁꯥꯔ ꯄꯥꯝꯃꯨꯕ ꯃꯤꯡꯒ ꯀꯧꯏꯅꯦ ꯃꯃꯥꯡꯗ ꯁꯥꯔ ꯍꯥꯞꯄꯤꯗꯨꯗꯤ ꯔꯦꯁꯄꯦꯛꯅꯤ ꯇꯥꯅꯤꯡꯗꯦꯀꯣ ꯁꯣꯔꯤ ꯁꯛꯇꯤꯃꯥꯟ ꯃꯁꯤ ꯌꯦꯡꯉꯨꯅꯦ ꯅꯤꯡꯊꯦꯝ ꯂꯩꯇ꯭ꯔꯣ ꯅꯤꯡꯊꯤꯕꯤꯒ ꯂꯥꯏꯔꯤꯛ ꯇꯧꯔꯝꯈꯤꯅꯤ ꯑꯣꯍꯣ ꯑꯩ ꯃꯥꯏ ꯆꯣꯀ꯭ꯂꯦꯠ ꯀꯥꯎꯔꯦ ꯕꯦꯛꯇ ꯌꯥꯎꯔ ꯂꯩꯔꯝꯃꯤ ꯅꯪꯅ ꯄꯤꯖꯅꯤꯡꯗꯕꯩ ꯂꯣꯠꯁꯤꯜꯂꯒ ꯊꯣꯏꯕꯤꯅ ꯑꯃꯨꯛ ꯍꯦ ꯑꯗꯨꯗꯤ ꯍꯥꯏꯅꯨ ꯁꯤꯃꯤꯅꯅꯤ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯀꯤꯖꯍꯜꯂꯦꯗꯀꯣ ꯍꯥꯞꯄꯤꯂꯨ ꯏꯃꯥꯏꯕꯦꯝꯃ ꯈꯨꯝꯃꯔꯣꯏ ꯄꯥꯝꯃꯨꯕꯅ ꯑꯃꯨꯛ ꯍꯥꯎꯅꯦ ꯑꯁ ꯈꯨꯈꯨꯝꯗꯣ ꯂꯩꯀꯥꯏꯒꯤ ꯃꯕꯨꯡ ꯌꯥꯝ ꯃꯥꯜꯂꯦ ꯂꯣꯏꯔꯦꯍꯦ ꯑꯃꯨꯛꯀ ꯀꯧꯔꯛꯀꯦꯀꯣ ꯃꯑꯣꯡ ꯇꯥꯅ ꯈꯨꯝꯃꯛꯑꯣ ꯄꯥꯝꯃꯨꯕꯁꯨ ꯑꯃꯨꯛ ꯍꯣꯏ ꯍꯥꯞꯄꯤꯂꯨ ꯀꯩ ꯍꯥꯏꯒꯦ ꯊꯣꯏꯕꯤꯅ ꯑꯁ ꯁ꯭ꯇꯣꯞ ꯌꯥꯗ꯭ꯔꯦ ꯐꯤꯂꯝ ꯍꯥꯜꯂꯦ ꯇꯣꯛꯑꯦ ꯑꯩ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯒ ꯐꯣꯟꯗꯨ ꯊꯝꯈ꯭ꯔꯦ ꯔꯣꯁꯅꯤꯅ ꯑꯩꯗꯤ ꯅꯪꯒꯤ ꯋꯥꯔꯤ ꯈꯨꯠꯁꯥꯟꯅꯁꯦꯀꯣ ꯑꯩꯁꯨ ꯈꯪꯗꯦ ꯀꯩ ꯋꯥꯔꯤ ꯈꯨꯠꯁꯥꯟꯅꯅꯣ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯃꯥꯅꯗꯤ ꯑꯩꯁꯦ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕ ꯃꯥꯜꯂꯦ ꯔꯣꯁꯅꯤꯅ ꯑꯃꯨꯛ ꯑꯗꯨꯅꯕꯨ ꯅꯪꯒꯤ ꯃꯑꯣꯡꯗꯨꯗ ꯁꯥꯎꯗ꯭ꯔꯤꯅꯤꯗꯅ ꯑꯩꯒꯤ ꯐ꯭ꯂꯠꯁꯦ ꯍꯦꯟꯃꯟꯈ꯭ꯔꯕ ꯈꯪꯗꯦꯗ ꯑꯔꯣꯏꯕꯗꯅꯦ ꯅꯪ ꯑꯣꯏꯅ ꯗꯁꯥ ꯇꯥꯖꯅꯤꯀꯣ ꯈꯔꯗꯤ ꯌꯦꯡꯈꯤꯅꯤꯗ ꯇꯔꯥꯏ ꯍꯦꯛꯇ ꯌꯨꯝ ꯄꯥꯟꯕ ꯌꯥꯄꯣꯟꯇꯦ ꯑꯩꯅ ꯅꯩꯈꯤꯗꯧ ꯌꯥꯝ ꯋꯥꯠꯂꯤꯌꯦ ꯅꯪꯁꯨ ꯀꯨꯝꯍꯩ ꯌꯦꯡꯅꯕ ꯉꯥꯏꯌꯨ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯑꯦꯂꯤꯁ ꯊꯣꯏꯕꯤꯅ ꯂꯩꯔꯤꯕ ꯔꯦꯟꯇꯨꯗ ꯂꯥꯛꯏ ꯃꯄꯥꯟꯗ ꯑꯉꯥꯡ ꯈꯔ ꯁꯥꯟꯅꯔꯒ ꯂꯩꯔꯤ ꯑꯦꯂꯤꯁ ꯃꯥꯒꯤ ꯒꯥꯔꯤꯗꯨ ꯊꯣꯡꯒꯥꯜꯗ ꯈꯥꯝꯂꯒ ꯆꯪꯂꯛꯏ ꯑꯦꯂꯤꯁꯅ ꯑꯕꯦ ꯀꯩꯅꯣꯝꯇ ꯍꯪꯒꯦꯅꯦ ꯑꯉꯥꯡ ꯑꯗꯨꯅ ꯑꯧ ꯆꯦ ꯍꯪꯉꯣ ꯅꯣꯏꯒꯤ ꯁꯤꯗ ꯊꯣꯏꯕꯤ ꯀꯧꯕ ꯅꯨꯄꯤ ꯑꯃ ꯂꯩꯕ꯭ꯔꯣ
ꯂꯩꯌꯦ ꯑꯣ ꯃꯥꯏꯁꯦ ꯀꯔꯝꯕꯅꯣ ꯇꯨ ꯑꯁꯤꯗꯩꯁꯤꯅꯦ ꯑꯣ ꯑꯗꯣ ꯅꯪ ꯑꯝꯇ ꯀꯧꯊꯣꯛꯄꯤꯒꯦꯔꯥ ꯑꯉꯥꯡ ꯑꯗꯨꯁꯨ ꯑꯗꯨꯝ ꯈꯨꯝꯂꯛꯏ ꯍꯣꯏ ꯆꯦ ꯑꯉꯥꯡꯗꯨ ꯊꯣꯏꯕꯤꯒꯤ ꯀꯥꯗꯨꯗ ꯆꯪꯈ꯭ꯔꯦ ꯆꯦ ꯊꯣꯏꯕꯤ ꯃꯄꯥꯜꯗꯅꯦ ꯆꯦ ꯎꯅꯕ ꯅꯨꯄꯤ ꯑꯃ ꯂꯥꯛꯍꯧꯋꯦ ꯊꯣꯏꯕꯤꯅ ꯑꯃꯨꯛ ꯀꯅꯥꯅꯣ ꯍꯥꯏꯁꯤꯕꯣ ꯑꯅꯤꯗꯨ ꯄꯨꯂꯞ ꯃꯄꯥꯟꯗ ꯊꯣꯛꯃꯤꯟꯅꯔꯛꯏ ꯊꯣꯏꯕꯤ ꯑꯦꯂꯤꯁ ꯎꯕꯗ ꯍꯥꯏꯐꯦꯠ ꯈꯟꯖꯥꯅꯩ ꯑꯗꯨꯕꯨ ꯑꯉꯥꯡ ꯑꯗꯨꯗꯤ ꯊꯧꯁꯥꯗꯅ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ ꯍꯥꯟꯅ ꯎꯈꯤꯕꯁꯨ ꯅꯠꯇꯦ ꯀꯅꯥꯅꯣ ꯍꯥꯏꯕꯁꯨ ꯉꯝꯗꯦ ꯊꯣꯏꯕꯤꯅ ꯀꯅꯥ ꯑꯩꯒꯤ ꯃꯤꯡ ꯑꯦꯂꯤꯁ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯅꯤꯡꯉꯦ ꯁꯣꯝꯒ ꯌꯥꯅꯤ ꯔꯨꯝꯗ ꯆꯪꯁꯦ ꯑꯦꯂꯤꯁꯀ ꯊꯣꯏꯕꯤꯒ ꯄꯨꯟꯅ ꯔꯨꯝꯗ ꯆꯪꯂꯛꯏ ꯊꯣꯏꯕꯤꯅ ꯍꯦꯛꯇ ꯐꯝꯕꯤꯌꯣ ꯌꯥꯅꯤ ꯁꯣꯝꯗ ꯑꯦꯂꯤꯁ ꯃꯣꯔꯥꯗꯨꯗ ꯐꯝꯊꯩ ꯊꯣꯏꯕꯤꯅ ꯀꯔꯤ ꯃꯇꯥꯡꯒꯤ ꯁꯣꯝꯁꯦ ꯇꯥꯃꯣ ꯄꯥꯝꯃꯨꯕꯒ ꯀꯔꯤ ꯊꯣꯛꯅꯕꯤꯒꯦ ꯑꯦꯂꯤꯁꯀꯤ ꯅꯃꯛ ꯍꯪꯖꯔꯛꯄ ꯋꯥꯍꯪꯗꯨꯗ ꯊꯣꯏꯕꯤ ꯍꯥꯏꯐꯦꯠ ꯈꯟꯐꯝ ꯈꯪꯗꯦ ꯊꯣꯏꯕꯤꯅ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯒꯦ ꯃꯗꯨ ꯍꯪꯕꯒꯤ ꯃꯊꯧ ꯇꯥꯗꯦ ꯑꯩꯅ ꯍꯪꯂꯤꯕ ꯋꯥꯍꯪꯗꯣ ꯑꯗꯨ ꯈꯛꯇ ꯑꯃ ꯈꯨꯝꯂꯛꯎ ꯗꯥ ꯄꯥꯝꯃꯨꯕꯁꯦ ꯑꯩꯒ ꯂꯨꯍꯣꯡꯗꯧꯔꯕ ꯅꯨꯄꯥ ꯑꯃꯅꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯒꯤ ꯕꯣꯔ ꯑꯣꯏꯒꯗꯧꯔꯕ ꯃꯤꯅꯤ ꯁꯤꯗ ꯁꯣꯝꯒꯤ ꯀꯔꯤ ꯆꯤꯡꯅꯕ ꯂꯩꯕꯤꯒꯦ ꯃꯗꯨ ꯅꯪꯒꯤ ꯃꯪꯂꯥꯟꯅꯤꯅꯦ ꯏꯕꯦꯝꯃ ꯅꯪꯒꯤꯁꯦ ꯑꯩꯕꯨ ꯊꯣꯏꯅ ꯋꯥꯍꯪꯁꯤꯒꯤꯗꯃꯛꯇ ꯂꯥꯛꯂꯤꯕꯅꯤꯅꯦ ꯑꯗꯣ ꯄꯥꯝꯃꯨꯕꯗꯤ ꯑꯩꯒ ꯂꯨꯍꯣꯡꯂꯅꯤ ꯁꯤꯗ ꯅꯪꯅ ꯀꯔꯤꯒꯤꯅꯣ ꯑꯗꯨꯛ ꯌꯥꯝꯅ ꯌꯥꯅꯤꯡꯗꯕꯒꯤ ꯃꯑꯣꯡ ꯇꯧꯔꯤꯁꯤꯕꯣ ꯑꯦꯂꯤꯁꯅ ꯑꯃꯨꯛ ꯇꯥꯃꯣ ꯄꯥꯝꯃꯨꯕꯁꯦ ꯑꯩꯒ ꯍꯧꯖꯤꯛ ꯅꯨꯡꯁꯤꯅꯔꯤ ꯑꯩꯅ ꯂꯨꯍꯣꯡꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯊꯤꯡꯂꯗꯤ ꯀꯝꯗꯧꯕ ꯃꯗꯨꯅ ꯅꯪꯅ ꯍꯥꯏꯕꯅꯤꯗꯅ ꯑꯩꯅ ꯂꯨꯍꯣꯡꯂꯅꯤ ꯍꯥꯏꯕꯁꯤꯅ ꯏꯃꯨꯡ ꯃꯅꯨꯡꯅ ꯌꯥꯅꯔꯒ ꯍꯥꯏꯕꯅꯤ ꯊꯣꯏꯕꯤꯁꯨ ꯍꯟꯕ ꯂꯩꯇꯦ ꯑꯦꯂꯤꯁꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨꯒꯤ ꯆꯥꯅꯕ ꯄꯥꯎꯈꯨꯝꯅꯤ ꯄꯤꯔꯛꯂꯤꯕꯗꯨ ꯑꯦꯂꯤꯁꯅ ꯑꯃꯨꯛ ꯃꯤ ꯃꯁꯛ ꯈꯪꯗꯅꯦ ꯋꯥ ꯉꯥꯡꯕ ꯇꯝꯃꯣ ꯅꯪ ꯑꯩꯁꯦ ꯀꯅꯥꯅꯣ ꯈꯪꯕ꯭ꯔꯣ ꯊꯣꯏꯕꯤꯅ ꯎꯁꯤꯠꯇꯅ ꯑꯄꯪꯕ ꯃꯤꯅꯗ ꯃꯁꯥꯅ ꯃꯁꯥꯕꯨ ꯁꯛ ꯇꯥꯛꯆꯕꯅꯤ ꯃꯗꯨꯒꯤ ꯃꯅꯨꯡꯗ ꯅꯪꯁꯨ ꯑꯃꯅꯤ ꯏꯁꯝ ꯁꯝꯅ ꯍꯥꯏꯔꯕꯗ ꯅꯪꯁꯨ ꯑꯄꯪꯕ ꯑꯦꯂꯤꯁꯅ ꯑꯃꯨꯛ ꯁ꯭ꯇꯨꯄꯤꯗ ꯊꯣꯏꯕꯤꯁꯨ ꯈꯣꯟꯖꯦꯜ ꯀꯜꯂꯞꯅ ꯌꯨ ꯁ꯭ꯇꯨꯄꯤꯗ ꯑꯦꯂꯤꯁ ꯐꯨꯛ ꯍꯧꯒꯠꯂꯒ ꯀꯥꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ ꯊꯣꯏꯕꯤ ꯃꯇꯣꯝꯇ ꯐꯃꯨꯡꯗꯨꯗ ꯐꯝꯂꯒ ꯂꯩꯍꯧꯏ ꯃꯁꯥꯗꯨ ꯑꯁꯥꯎꯕꯅ ꯈꯥꯡꯕ ꯂꯥꯛꯄ ꯉꯝꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯇꯟꯖꯥꯗꯨꯗ ꯔꯣꯁꯅꯤꯁꯨ ꯍꯜꯂꯛꯏ ꯔꯣꯁꯅꯤꯅ ꯀꯩꯅꯣ ꯌꯥꯝ ꯁꯥꯎꯅ ꯂꯩꯔꯝꯃꯤꯅ ꯀꯩꯗꯧꯔꯒꯦ ꯀꯩꯁꯨ ꯇꯧꯗꯦꯗ ꯑꯃꯨꯛ ꯋꯥ ꯂꯣꯠꯄꯤ ꯍꯧꯔꯕ꯭ꯔꯣ ꯑꯗꯨꯏ ꯅꯠꯇꯦ ꯍꯧꯖꯤꯛꯇꯅꯦ ꯅꯨꯄꯤ ꯑꯃ ꯂꯥꯛꯑꯦꯃꯦ ꯑꯦꯂꯤꯁ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯑꯗꯨꯅ ꯑꯗꯨꯒ ꯗꯥ ꯄꯥꯝꯃꯨꯕꯒ ꯃꯥꯒ ꯅꯨꯡꯁꯤꯅꯔꯤ ꯂꯨꯍꯣꯡꯕꯩ ꯋꯥꯁꯤ ꯈꯜꯂꯨꯅꯨ ꯀꯥꯏ ꯍꯥꯏꯔꯝꯃꯤꯕ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯅꯪ ꯍꯥꯟꯅ ꯀꯩꯝ ꯈꯪꯗ꯭ꯔꯣ ꯑꯩꯁꯨ ꯈꯪꯗꯦ ꯊꯥꯖꯕꯁꯨ ꯉꯝꯗꯦ ꯑꯃꯨꯛꯁꯨ ꯑꯩ ꯍꯥꯏꯐꯝ ꯈꯪꯗꯦ ꯔꯣꯁꯅꯤꯅ ꯑꯃꯨꯛ ꯑꯗꯨꯕꯨ ꯆꯨꯝꯂꯝꯒꯗ꯭ꯔꯣ ꯃꯥꯅ ꯀꯜꯂꯛꯄꯒꯤ ꯍꯥꯏꯖꯤꯟꯕꯗꯤ ꯅꯠꯇꯦꯀꯣ ꯑꯩꯁꯨ ꯈꯪꯗꯦꯗ ꯔꯣꯁꯅꯤ ꯑꯗꯣ ꯅꯪ ꯃꯉꯣꯟꯗ ꯋꯥꯔꯤ ꯁꯥꯔ ꯍꯪꯉꯨꯗꯅ ꯍꯪꯉꯣꯏ ꯑꯩꯅ ꯀꯌꯥꯝ ꯄꯥꯝꯖꯕ ꯇꯥꯈꯤꯅꯤ ꯌꯥꯔꯦꯍꯦ ꯏꯕꯦꯝꯃ ꯅꯪꯁꯨ ꯂꯨꯍꯣꯡꯗꯧꯔꯕ ꯅꯨꯄꯥꯅꯤ ꯑꯗꯨ ꯑꯣꯏꯔꯁꯨ ꯑꯩ ꯀꯩꯝ ꯄꯥꯝꯗꯦ ꯀꯩꯝ ꯈꯪꯗꯦ ꯔꯣꯁꯅꯤꯅ ꯑꯃꯨꯛ ꯅꯪꯁꯨ ꯑꯉꯛꯄꯅꯤꯍꯦ ꯏꯕꯦꯝꯃ ꯁꯣꯝꯗꯅ ꯄꯥꯝꯃꯨꯕ ꯁ꯭ꯇꯥꯐꯁꯤꯡꯒ ꯃꯤꯇꯤꯡ ꯇꯧꯔꯤ ꯄꯥꯝꯃꯨꯕꯅ ꯁ꯭ꯇꯥꯐ ꯈꯔꯗꯤ ꯆꯥꯡ ꯅꯥꯏꯗꯕ ꯈꯔ ꯌꯥꯎꯔꯦ ꯃꯁꯤ ꯌꯥꯔꯒꯗꯤ ꯇꯧꯕꯤꯒꯅꯨ ꯄꯨꯟꯅ ꯍꯣꯠꯅꯃꯤꯟꯅꯔꯒ ꯄꯨꯟꯅ ꯆꯥꯎꯈꯠꯃꯤꯟꯅꯁꯤ ꯂꯤꯐ ꯂꯧꯕ ꯇꯥꯔꯕꯁꯨ ꯅꯤꯡꯊꯤꯅ ꯃꯦꯅꯦꯖꯔꯗ ꯍꯥꯏꯅꯔꯒ ꯂꯧꯕꯤꯌꯨ ꯃꯁꯦ ꯒꯚꯔꯟꯃꯦꯟꯠ ꯖꯣꯕ ꯅꯠꯇꯦ ꯅꯣꯡꯃ ꯂꯥꯛꯇꯕꯗ ꯑꯗꯣꯝꯒꯤ ꯁꯦꯂꯔꯤ ꯀꯛꯊꯕ ꯍꯥꯏꯕꯁꯦ ꯍꯥꯟꯅ ꯈꯪꯂꯒ ꯂꯩꯔꯕ ꯋꯥꯐꯝ ꯉꯥꯛꯇꯅꯤ ꯄ꯭ꯔꯦꯝꯅ ꯑꯃꯨꯛ ꯁꯔꯅꯁꯨ ꯍꯥꯏꯕꯤꯔꯦ ꯁ꯭ꯇꯥꯐꯁꯤꯡꯅꯁꯨ ꯆꯥꯡ ꯅꯥꯏꯕꯤꯌꯨ ꯑꯗꯨꯒ ꯅꯥꯏꯠꯇ ꯂꯩꯔꯤꯕꯁꯤꯡꯁꯦ ꯗ꯭ꯌꯨꯇꯤ ꯃꯇꯝ ꯅꯥꯏꯗꯕꯒꯤ ꯃꯃꯤ ꯈꯔ ꯎꯖꯩ ꯃꯗꯨ ꯃꯇꯝ ꯇꯧꯕꯤꯗꯅꯕ ꯍꯥꯏꯖꯔꯤ ꯃꯤꯇꯤꯡ ꯂꯣꯏꯔꯕ ꯃꯇꯨꯡ ꯄꯥꯝꯃꯨꯕ ꯊꯣꯛꯂꯛꯇꯨꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯒ ꯐꯝꯊꯩ ꯐꯣꯟ ꯑꯗꯨ ꯄꯥꯏꯈꯠꯂꯒ ꯊꯣꯏꯕꯤꯗ ꯀꯣꯜ ꯇꯧꯁꯤꯜꯂꯤ ꯐꯣꯟꯗꯨ ꯍꯟꯖꯤꯟ ꯇꯧꯔꯁꯨ ꯐꯣꯟꯗꯨ ꯄꯥꯏꯔꯛꯇ꯭ꯔꯦ ꯀꯩꯅꯣ ꯐꯣꯟ ꯄꯥꯏꯗ꯭ꯔꯤꯁꯤꯅ ꯃꯥꯒꯤ ꯁꯣꯟ ꯑꯗꯨꯝ ꯍꯧꯔꯖꯥꯠꯂꯥ ꯄꯥꯝꯃꯨꯕ ꯐꯣꯟꯗꯨ ꯑꯃꯨꯛꯀꯁꯨ ꯇꯧꯏ ꯑꯗꯨꯕꯨ ꯊꯣꯏꯕꯤꯗꯤ ꯑꯗꯨꯝ ꯄꯥꯏꯈꯠꯂꯛꯇ꯭ꯔꯦ ꯄꯥꯝꯃꯨꯕ ꯐꯣꯟ ꯑꯗꯨꯝ ꯊꯝꯂꯒ ꯏꯁꯤꯡ ꯒ꯭ꯂꯥꯁ ꯑꯃ ꯊꯛꯏ ꯉꯥꯏꯍꯥꯛ ꯁꯨꯝ ꯐꯝꯃꯤ ꯊꯣꯏꯕꯤ ꯀꯣꯜ ꯕꯦꯛ ꯇꯧꯔꯛꯏ ꯄꯥꯝꯃꯨꯕꯅ ꯍꯜꯂꯣ ꯀꯥꯏ ꯆꯠꯂꯨꯔꯒꯦ ꯀꯣꯏꯕ ꯀꯥꯏꯗꯅ ꯍꯥꯏꯁꯦ ꯃꯤ ꯃꯌꯨꯝꯗ ꯑꯗꯣ ꯀꯥꯏꯗꯅꯣ ꯍꯥꯏꯕ ꯈꯪꯗꯦ ꯑꯩꯁꯨ ꯀꯔꯤꯅꯣ ꯈꯪꯗꯦꯕꯣ ꯈꯪꯗꯦꯗꯤꯅꯦ ꯈꯪꯗꯦ ꯍꯥꯏꯕ ꯄꯥꯝꯃꯨꯕꯅ ꯌꯥꯔꯦ ꯇꯣꯛꯑꯣ ꯍꯣꯏ ꯇꯣꯛꯑꯒꯦ ꯄꯥꯝꯃꯨꯕꯅ ꯑꯃꯨꯛ ꯑꯩ ꯊꯕꯛ ꯂꯩꯇꯦ ꯅꯪ ꯂꯧꯕ ꯂꯥꯛꯀꯦ ꯀꯩꯅꯣꯝ ꯆꯥꯔꯨꯁꯦ ꯇꯜꯂꯦ ꯀꯩꯅꯣ ꯇꯜꯂꯦꯕꯣ ꯀꯩꯁꯨ ꯇꯧꯗꯦ ꯑꯩ ꯆꯥꯎꯔꯛꯀꯅꯤ ꯑꯔꯦꯝꯕꯗ ꯂꯣꯏꯁꯤꯜꯂꯝꯃꯨꯀꯣ ꯊꯣꯏꯕꯤ ꯈꯪꯂꯥꯎ ꯂꯥꯎꯔꯛꯏ ꯇꯜꯂꯦꯗꯤ ꯇꯜꯂꯦꯗꯅ ꯑꯩꯁꯦ ꯀꯔꯤ ꯑꯣꯏꯅ ꯎꯒꯦ ꯅꯪꯅ ꯇꯧꯕ ꯈꯨꯗꯤꯡꯒꯤ ꯏꯌꯥꯗ ꯌꯥꯕ ꯑꯣꯏꯅ ꯎꯔꯕ꯭ꯔꯣ ꯅꯪ ꯑꯩ ꯂꯨꯍꯣꯡꯗꯧꯔꯦ
ahal laman yanari haiduna su nang na haiba khuding iya de yani khanbro ise pamu banamu thebia nang ga dawrage hanglakano ai kisu dawdi nangi mitane ai asoi bangal to ubra ai kisu dawdi nangi asoi bedu se nasana khara ujo khanglabra pamu banamu ai gyan ta bangam jebo na roye sumta ta roye nasage asoi bedi nasana khangjaro pamu ba khara tap tharaga thayam sa male fare ko nasana rse thoibi phone adu kakthali pamu ba su phone adu table mathakta muk thamni karino man sarsa ai bu kai do grajano natraga minaga pauja ja tamsila jalo as rupi ai se ko chamane ai se sidan kangjera gyan ga ta pamu ba amuk hanna phone tawdre numidang wairam gi matamni pamu ba hanna na ba same sari tanja du da Alice ki phone lai Alice na tama pamu ba na ha hallaba handri ado chingmai rong da achapot nam ta cha khise yabra hauzikwa hoi yarojo ai di kai de nang theng la jisni adugi budi yani tamo fare ai la age tholaka dore ko iso pamu ba thoklak laga gari do chingmai rong ta na thori Elisa na ngai du na leirami pamu ba ubada Alice to no fetawi yam thuna la e pamu ba na nang na call dorok ba ai tholake do ba aduna ne kedor ba kai cha sai no la la Alice ka pamu ba ga punna changminari pamu ba achapot khara su order dawkre pamu ba na nangbo mineral gi thabak ama cheli na tai madubu kamai tawrike Alice no fetawna tama adum hotnari hai ta bani fai fai kano no ko tamo pamu ba gi phone do khinglak pada Alice wahai khara do hairam laga chaplepi pamu ba phone do thok laga yengo ba da thoibi gi oirami na tang leram ko pamu ba phone do pairaga mapan thokre pamu ba na hello thoibi na hallaba pamu ba so somdagi chingwei rong da lei kedoriba ichenu pising amaga achapo chasen lei thoibi na mo kanaga pamu bana Alice kawi khariba kana haino Alice ba cry dagi oh laser atudi ne kono wari sarase thoibi phone thamjeli aseng bada athum khangde dana aibo mana ke silaitana ubiba ingna badare dana mana daw khuding ai daw ngam mise ma khangji Rosni namo yare he nabani se paktaba miyawrakle somna na pamu ba changlakpaga Alice na kanai phone pamu ba no fetawraga dana mai gadra khaina gyan ta de Alice namo tamu bu nupi ga koiraba koibe na tro phone tawresibo masakpu amta khangningi da kuirara khanglani kharong kanda pamu bana ai long bada Alice na is se jasalu se Alice sapo tu jasin bangamdi pamu bana kedore charo dana nang da jasi nu su korok daga Alice na kesu dawdi tamu su dum chao ai su dum chage ngai hagwari sanaraga pamu baga Alice ka punna tholei pamu bana aduri nang su thenglani halo asu halage ko pamu bana mo longbodo ngandana lakadabani ko pamu ba Alice chanakla raga chatkre Alice ningba kaibagi sakfamda matomta tumina leptuna lehawi pamu ba yum yorokuna magi kada changlei seliba chariba mafi marol du honglaga phone adu paikhatlaga thoibi da call tawi the number you are trying to call is currently switched off please call after some time